ngasi miyam dai khoina khudol tamjagadauri ba asi ahum suba amadi aroiba episode ni ibesna Thawal district ki mafam amada poki masagi sahi tare surakpa matamda mahaki mapabung gari accident amada laikhide lairik laisu haibi ingtapi besna mapabung laikhidraba matungda mamagi mapamda punna laiminaki lairik mayek chatabi mamagi mateng pangduna imungi leita laira kaya mayokna duna punna laiminaki ibesna masagi sahi tarama pan surakpa matamda nongma Kaisampatagi makoigi khungang aduda koiba lakiba maniga mamanaba amaga gari yadaduna leiringaida ibesnaga thengnaki asumna mani amadi ibesana makoi ani thamoigi oiba mari thamnaduna sahi amarom nungsinaraki nungsinaraklaba matung nongmadi makoi ani chenbegi phirep lauki senjau paiba manigi mapana pau haidokpa chatluba matamda Ibesnagi laifam yumlei kerei urubada ibesnabu mama oina lauksinba pamkhide nakala maromda ibesnagi laikaigi mane amadi mama thokpa makhoi anina manigi mapadagi senpham khara lauthoklaga mani amadi ibesna luhongba thugainaba ibesnagi mamada moithem tauki mahitamba sidang loisalaga sauna luhongsi haire ine maduda imasu yathome kaino ima ai luhongganina mayam pumna mangna khangnadana loirba kansida luhongbe yaithokani haisibo imabu ngarbo matau asuna karisu tawjatrabi ibesna mamagi mayokta lei haibagidama mama na ibesnabu angawba layengnaba hospital da thamjinki ibesna hospital aduda numit 15 yamna wana khangki mahaka punna laiminarapi Mirol tarabi chingmi nupi amagi matengdagi ibesana hospital adudagi nongalamdai pung 3:30 rom tarapa adwaida nanthokuna chelakhi lambi da thengnaba mioi kharana ibesanagi mataudu uraga singnaba phaurupadagi mahapu mahaki mamada khusinaki adudi akoi mu yokjarage ibungo goju pangwa wabire hey karigino nang namu halaisa hey Angau wino yumdine aina thanamiba yumdo noigi ne noigi khangabra ima ai sibo sokti no pirisibu karigino ai sibo ima ne popa nasana trabro ima ibesnagi mamana masanupi na haijaba wafam amata tabidana masanupi bu amuk hanna angawba layengnaba hospital aduda thamjinbiduna otnai bahaurakhi ibesana Masama thanta suicide tongnaba honarapada hospital adugi doctor aduna mahak angawba nate haiba khanglapadagi hospital gi gari amada ibesnabu mayumda thinba lakhi yum he yum ga pang piroko yaure khamo Haima bema nangdi kaidawre ahing sida ima aigi sangjafam amata leitre aina sangjana ba hajarubada aibu chignabadagi aibu kanarasu sangjafam bibidre Janupi nangna lainingba matam leiru lo imagi nakta lao leiru si lao janga si lao lo Asumna ibesana hospital dagi chenthoroklaba matung kanana sumhapu sangjafam pidraba matamda hana hospital da laiminarambi singmi nupi amana mahapu sangjafam piduna makhoi ani laiminaki ibesana saningai thaningai leitabada natana manibu mafam kadaida leibage haina thirakpada selgi mathau yamna tabana maram oiraga lambida magi khangna sanaba thengnaba singdagi selgi mateng niba haurakhi Ibesnabu senbiraga luhongba ngamlaroi haiduna hundokpiramba
ꯃꯅꯤꯒꯤ ꯃꯃꯥꯟꯅꯕ ꯇꯣꯝꯕꯒ ꯅꯣꯡꯃ ꯂꯝꯕꯤꯗ ꯏꯊꯥ ꯊꯥꯖꯔꯨꯗꯅ ꯊꯦꯡꯅꯈꯤ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯤ ꯄꯥꯝꯃꯦ꯫ ꯃꯗꯨ ꯑꯣꯏꯊꯣꯛꯂꯔꯣꯏ ꯕꯦꯁꯅ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣ꯫ ꯃꯥꯗꯤ ꯃꯄꯥꯅ ꯃꯐꯝ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯈ꯭ꯔꯦ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯈꯪꯂꯝꯗꯦ꯫ ꯏꯕꯦꯁꯅ ꯃꯄꯥꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯣꯏꯕ ꯌꯥꯏꯃꯒ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯂꯝꯕꯤꯗ ꯏꯕꯦꯁꯅꯥꯒ ꯊꯦꯡꯅꯗꯨꯅ ꯌꯥꯏꯃꯒꯤ ꯃꯐꯝꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯏꯕꯦꯁꯅ ꯂꯩꯈꯤ꯫ ꯅꯪꯅ ꯇꯪ ꯇꯥꯅ ꯂꯩꯈꯤꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ NGOꯁꯤꯡꯗ ꯍꯥꯏꯖꯔꯨꯕꯗ ꯁꯣꯏꯗꯅ ꯌꯥꯕꯤꯔꯛꯀꯅꯤꯗ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯇꯣꯝꯆꯥꯁꯨ ꯂꯥꯛꯑꯅꯤ꯫ ꯅꯪ ꯉꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ꯫ ꯑꯩ ꯏꯟꯁꯥꯡ ꯈꯤꯇ ꯂꯩꯈꯤꯒꯦꯀꯣ꯫ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯉꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯅ ꯃꯥꯅ ꯉꯁꯤ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯑꯁꯤꯒꯤꯗꯃꯛꯇ ꯉꯁꯤ ꯁꯃꯥꯖꯅ ꯑꯩꯈꯣꯏ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯐꯝ ꯊꯣꯛꯏ? ISTV ꯅꯦꯠꯋꯥꯛꯇ ꯂꯦꯞꯇꯅ ꯁꯟꯗꯣꯔꯛꯂꯤꯕ ꯋꯥꯌꯦꯜ ꯁꯪ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯗ ꯕꯦꯁꯅ ꯃꯁꯥꯃꯛ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯂꯤꯈꯤ꯫ ꯏꯕꯦꯝꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯨꯟꯁꯤꯗ ꯅꯪꯒꯨꯝꯕ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯍꯦꯛ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯐꯥꯎꯕ ꯑꯩꯒꯤ ꯏꯆꯥꯅꯤ ꯈꯪꯗꯕ ꯃꯈꯩ ꯅꯍꯥꯛꯄꯨ ꯃꯟꯇꯤꯛꯅꯗꯅ ꯃꯃꯜ ꯂꯧꯗꯨꯅ ꯌꯣꯟꯊꯣꯛꯄꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯏꯕꯦꯝꯃ ꯑꯅꯧꯕꯅꯤ꯫ ꯈꯛ ꯃꯥꯡꯉꯣꯏ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ꯉꯁꯤ ꯅꯪꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯕꯦꯝꯃ ꯅꯪꯅ ꯐꯪꯕ ꯌꯥꯕ ꯍꯛꯁꯦ ꯑꯩ ꯍꯥꯏꯒꯦ ꯇꯥꯎ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯅꯪꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯂꯧꯕꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯅꯪꯕꯨ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯏꯖꯠ ꯃꯥꯡꯍꯜꯂꯒ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯅ ꯑꯁꯥ ꯆꯥꯎꯅ ꯂꯩꯕ ꯅꯨꯄꯥꯗꯣ ꯃꯥꯅ ꯐꯪꯒꯗꯕꯁꯤ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯟ ꯄꯦꯅꯥꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 420 ꯆꯤꯇꯤꯡ ꯑꯃꯗꯤ 376 ꯔꯦꯞ ꯆꯤꯡꯉꯤ꯫ ꯑꯗꯨꯅ ꯃꯥ ꯌꯥꯝꯗ꯭ꯔꯕꯗ ꯃꯥ ꯆꯍꯤ 10ꯗꯤ ꯐꯥꯗꯣꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯕꯦꯝꯃ ꯋꯥꯒꯅꯨ꯫ ꯅꯪꯅ ꯅꯃꯤꯠꯇꯒꯤ ꯅꯄꯤ ꯇꯥꯔꯒ ꯐꯣꯡꯗꯣꯛꯏꯕ ꯄꯥꯎꯖꯦꯜ ꯑꯁꯤꯅ ꯅꯪꯒꯨꯝꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯅꯍꯥꯛꯅ ꯀꯟꯕꯤꯔꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯏꯕꯦꯝꯃ ꯊꯝꯒꯦꯀꯣ꯫ ꯅꯪ ꯀꯔꯤꯝꯇ ꯋꯥꯒꯅꯨ꯫ ISTVꯗ ꯁꯟꯗꯣꯛꯄ ꯋꯥꯌꯦꯜ ꯁꯪ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯏꯕꯦꯁꯅ ꯃꯍꯥꯛꯀꯤ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯔꯤꯛ ꯆꯨꯝꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯂꯤꯈꯤ꯫ ꯋꯥꯔꯤ ꯂꯤꯔꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯒꯦ ꯍꯥꯏꯅ ꯐꯣꯟ ꯀꯌꯥ ꯑꯃ ꯑꯦꯗꯚꯣꯀꯦꯠ ꯇꯦꯖꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯂꯥꯛꯈꯤ꯫ Hello, Chibu Evoket Tamo TEJKUMAR natro? Hoi. Ngarangi wayen sangi ngubadegi nupi masado onthokna nungsikre. Yaragadi nupi masado isada aigida lehenjarage haibu. ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯍꯦꯛ ꯂꯣꯏꯈꯤꯕꯗꯩꯗꯤ ꯑꯁꯣꯝꯒ ꯊꯥꯔꯒ ꯃꯤꯑꯣꯏ 4-5 ꯃꯥꯕꯨ ꯃꯆꯥ ꯁꯪꯅ ꯌꯣꯛꯆꯒꯦ ꯑꯗꯨꯒ ꯃꯥ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯑꯣꯏꯔꯒꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯊꯕꯛ ꯑꯃ ꯄꯤꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯛꯑꯦ ꯑꯗꯨ ꯌꯥꯏ꯫ ꯌꯥꯔꯒꯗꯤ ꯇꯥꯃꯣꯅ ꯈꯤꯇꯪ ꯊꯨꯕ ꯃꯑꯣꯡꯗ ꯁꯤꯟꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯍꯣꯏ ꯇꯥꯃꯣ ꯊꯝꯖꯔꯒꯦ꯫ ꯍꯣꯏ ꯐꯅꯤ ꯐꯅꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯆꯥ ꯑꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯏꯕꯦꯝ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯅ ꯍꯣꯠꯅꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯏꯆꯥ ꯁꯪꯅ ꯌꯣꯛꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯤ ꯃꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ꯫ 이베마, nangi na pona say sure ko. Sure kura, adudi ayang jalukige. Nangi kurana nangu naning tumanduna. Nungay nila hengamde haiduna. Nangi kura warawgan ko ibema. Kaino kura na haibirabadabo. Kura gi mapandagi ay giposise anawo mapo amapo hanbirabani. Ibema. Tada, ibi masina ikoy da laikre kaina laktaba tawbinu ko. Ibi masigi yung magni khanbidana tuwina lakpiyo ko tada.
soidana laksage bema. ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯆꯠꯂꯁꯤꯔꯥ? ꯈꯨꯔꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯏꯕꯦꯝꯃ, ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯨꯅꯨꯗ. ꯀꯩꯒꯤꯅꯣ ꯅꯪꯅ ꯎꯪꯗꯨꯅꯇ ꯂꯩꯔꯤꯁꯤꯕꯣ? ꯁꯦ, ꯑꯩ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ. ꯁꯤꯒꯤ ꯐꯤꯁꯤꯡꯁꯦ ꯂꯣꯏꯅ ꯁꯨꯗꯣꯛꯑꯝꯃꯨꯀꯣ. ꯃꯤꯑꯣꯏꯕꯅ ꯅꯤꯡꯕꯅ ꯑꯃ, ꯂꯥꯏꯅ ꯇꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ. ꯏꯕꯦꯁꯅ ꯃꯍꯥꯛꯅ ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟ ꯀꯌꯥ ꯑꯃꯗꯤ ꯅꯤꯡꯖꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯅ ꯂꯣꯏꯅ ꯊꯣꯛꯈꯤ. ꯏꯕꯦꯝꯃ, ꯊꯕꯛ ꯇꯧꯕꯗ ꯃꯆꯨ ꯇꯥꯕ ꯇꯝꯃꯨ. ꯅꯪꯅ ꯁꯤꯠꯂꯤꯕ ꯋꯥꯏꯗꯨꯕꯨ ꯁ꯭ꯋꯥꯏꯗꯁꯨ ꯆꯤꯊꯍꯧꯔꯦꯅꯦ. ꯁꯦ, ꯑꯁꯤꯒꯁꯦ ꯁꯦꯡꯅ ꯁꯤꯠꯇꯣꯛꯎ. ꯃꯗꯨ ꯂꯣꯏꯔꯒꯅꯦ, ꯅꯈꯨꯠꯅ ꯁꯥꯒꯗꯨ ꯁꯦꯡꯅ ꯍꯥꯝꯇꯣꯛꯑꯒꯅꯦ, ꯆꯥ ꯒꯤꯂꯥꯁ ꯑꯍꯥꯎꯕ ꯑꯃꯇꯪ ꯊꯛꯁꯤ. ꯑꯩꯒꯤ ꯀꯥꯗ ꯄꯨꯁꯜꯂꯛꯎꯀꯣ. ꯑꯁ, ꯉꯁꯤꯗꯤꯅꯦ ꯑꯣꯐꯤꯁꯇ ꯋꯥꯕꯅ ꯑꯃꯨꯛ ꯇꯣꯏꯕ. ꯈꯔ ꯊꯨꯅ ꯄꯨꯔꯛꯎꯀꯣ. ꯏꯕꯦꯁꯅꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕ ꯐꯥꯎꯔꯛꯈꯤ. ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯁꯦ? ꯅꯣꯡ ꯉꯥꯟꯈꯤꯕꯗꯤ ꯐꯅ ꯃꯀꯨꯏꯔꯦ. ꯅꯪꯅ ꯍꯧꯖꯤꯛ ꯈꯛꯇ ꯗꯨꯛ ꯊꯧꯃꯩ ꯊꯥꯔꯤꯕꯁꯤꯕꯨ ꯅꯪꯅ ꯁꯨꯝ ꯎꯪꯗꯨꯅ ꯂꯩꯕꯗꯒꯤ ꯑꯣꯏꯔꯤꯅꯤꯅꯦ. ꯏꯕꯦꯝꯃ, ꯇꯣꯝꯕꯗꯨꯕꯨ ꯆꯠꯈꯤ ꯍꯥꯏꯕꯗꯨ ꯍꯜꯂꯛꯈ꯭ꯔꯕ? ꯇꯥꯗ, ꯍꯜꯂꯛꯇ꯭ꯔꯤꯌꯦ. ꯂꯦꯡꯈꯠꯄꯤꯔꯛꯑꯣ ꯇꯥꯗ. ꯏꯕꯦꯝꯃ, ꯆꯠꯂꯣ. ꯅꯪ ꯈꯨꯔꯥꯒꯤꯅꯦ ꯃꯣꯔꯥꯒ ꯄꯨꯊꯣꯔꯛꯎ. ꯌꯥꯅꯤ ꯇꯥꯗ, ꯁꯣꯝꯗ. ꯈꯣꯡꯎꯞꯀ ꯌꯥꯎꯖꯁꯅꯨꯗ. ꯂꯥꯛꯑꯣ, ꯁꯤꯗ ꯊꯥꯔꯣ ꯂꯥꯛꯑꯣ. ꯈꯣꯡꯎꯞꯀꯗꯨ ꯌꯥꯎꯖꯁꯅꯨ. ꯇꯥꯗ, ꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ. ꯑꯗꯨꯝ ꯀꯥꯈꯠꯄꯤꯔꯛꯑꯣ. ꯐꯝꯕꯤꯌꯨ ꯇꯥꯗ. ꯌꯥꯔꯦ ꯏꯕꯦꯝꯃ. ꯏꯕꯦꯝꯃ, ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪꯅ ꯑꯣꯐꯤꯁ ꯆꯠꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤ ꯃꯆꯥꯁꯤ ꯌꯨꯝ ꯑꯁꯤꯗ ꯃꯊꯣꯟꯗ ꯂꯩꯍꯧꯕꯁꯦ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯑꯩꯒꯤ ꯄ꯭ꯔꯦꯁꯇ ꯌꯥꯎꯍꯟꯒꯦꯅ ꯂꯥꯛꯏꯅꯤ. ꯌꯥꯏꯌꯦ ꯇꯥꯗ. ꯑꯗꯨꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯍꯩꯒꯗ꯭ꯔꯅꯦ ꯇꯥꯗ? ꯌꯥꯝ ꯂꯨꯕ ꯊꯕꯛ ꯅꯠꯇꯦꯗ. ꯔꯤꯄꯣꯔꯠ ꯅꯨꯡꯄꯣꯠ ꯈꯣꯝꯕ ꯆꯠꯀꯗꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯑꯣꯐꯤꯁ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯆꯥ ꯈꯔꯒ ꯁꯨꯕ ꯈꯛꯇꯅꯤ. ꯌꯥꯏꯌꯦ ꯇꯥꯗ. ꯇꯥꯗ ꯈꯣꯏꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯌꯨ. ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯒꯤꯗꯤ ꯏꯅꯦꯈꯣꯏ ꯈꯨꯔꯥꯈꯣꯏꯅ ꯐꯅꯤ ꯍꯥꯏꯅ ꯁꯤꯟꯕꯗꯣ ꯑꯗꯨꯝ ꯌꯥꯔꯦ.
Asumna ibesana presta punna thabak tawminaba miyoi kayana phawba mabu usit thoidaba tawbiraki amaromda mabu masa sakna yokpirakani khalamlaga maduki tayonnaraki ngasidi punamak thadoklamlaga mahak children home amada maki thamoina su penjaba angang singi mateng pangduna haujik su leiri